Hauzik Paomee maruiba pauda, Chahi nouriba angangsinggi wakhallon phongdoknaba hotnabada laiyekpana achouba ethil piri haina Governor Dr. Najma Heptulla na phongdokhre. Emung manung punna awa pothaminaba yaba pak ama semgatnabagi thourang houre haina Chief Ministerna phongdokhre. Bidyapati amasung RSS ki thouwong democracy bu singnabani haina MPCC ki President TN Haokip na phongdokhre. Paomee singi ana layang amasung laikhidraba matamda piba sel gi tengbang hengatnaba laingak na kanna hotnari haina IPR Minister Th Biswojit na haikre. Amadi lengak ki athing-bagi mayokta expiry matam thadaba acha athak kaya lamdam asida pusilakpa leptri. Kurumzari adom ni yengbiri basi Times of Manipur News ni Bidyapati Meng lambamna punamapu taram okchari hauzik pau sandokna pizari. Bharat ki ahanba Prime Minister Pandit Jawaharlal Nehru gi mapok kumonga mari leinana lebak asigi mafam kyada pangthoknabagum Manipur da su pak sanna Children's Day thourang pangthoknakhre. Numit asiga mari leinana National Hydro Power Corporation Limited na sinduna angangsinggi oiba state level painting competition ama ngasi Raj Bhavan gi Children Park ta pangthokre. Competition hongdokpagi achamba thouram aduda warol pireduna Manipur gi Governor Dr. Najma Heptulla na Chahi nouriba angangsinggi wakhallon phongdoknaba hotnabada laiyekpana achouba ethil ama piri bani haina phongdokhre. Raj Bhavan da pangthokiba laiyekpa sangdamnaba thouram aduga mari leinana Governor Najma Heptulla na MPCC na lamdam asigi nouriba mahiroi singidamak asigumba painting competition ama pangthoklakpasi yamna afaba khongthang amani. Angangsinggi wakhalda tariba mami adu painting gi khuthangda phongdoknabagi lambi amani. Painting competition asina khunai asida afaba wakhal kaya puthoklakpaga loinana afaba pauzel ama piba ngamba oirasanu haiki. ये NHPC की बहुत अच्छी इनिशिएटिव है। ये सेकंड टाइम राजभवन में हम कर रहे हैं और पिछले साल भी हमने जब ये कंपटीशन किया था तो बच्चों ने बहुत अच्छी पेंटिंग करी थी। मैं आशा करती हूँ कि इस बार भी हमारे बच्चे बहुत अच्छा पेंटिंग कंपटीशन करेंगे और एक अच्छा मैसेज देश को देंगे। आपको ऑल द बेस्ट टू यू। NPCC Limited Loktak Power Station gi Project Head Amitav Srivastava haikibada ngasi pangthokliba painting competition asi energy conservation haiba theme da pangthokpani. Laiyekpagi khuthangda nouriba angangsingbu sensitize tawduna bhav tahanba haibasina painting competition asigi pandamni haina phongdokhi. Ngasi pangthokliba painting competition asi category ani thokna pangthokli ahanba group ta class 4 dagi 6 ani suba group tana class 7 to 9 gi mahiroi samaromna sarukyari. Laiyekpa sangdamnaba asida first, second amadi third taraklaba angangsingda mana oina lupalising kun taramanga amadi tara mathang sitna pigani hairi. Aduga loinana achouba Children Park ama semgalagani angangsingna sananaba train athubada thamlagani loinana Emung manung punna awa pothaminaba yaba sarkarna chalaiba achouba park ama semgatnaba thourang houre haina ngasi Social Welfare Department na sinduna Tribal Research Center da pangthokiba state level Children's Day gi thorumda chief guest ki oiba warol pireduna Chief Minister N Birena phongdokhre. Bharat ki mafam khudingmakta angangsinggi numit palan thouram pangthoknabagum Manipur dasu ngasi state ki thakta Department of Social Welfare na sinduna chingmairongi TRI auditorium da Children's Day celebration pangthokhi. Thouram aduga mari leinana Chief Minister N Birena angangsingda mama mapa oibasingna ahenba potlum pibidanaba amadi makhoibu nungsina loinabinaba appeal tawkhi. CM na makata na hai angang singbu akoibagi environment ka loina handuna socially develop tawhanba darkar oi masigi pandamda sarkar na park ama linkhatnaba thourang tauri loinana Takil Children Park tasu toy train ama athubada thamlagani hainasu phongdokhi. Manipur da drug sizinabagi chang hengalakpana maram oiraga orphan amadi lukhrabi leibagi changsu hengalakli. Masigi haurakpham thidokminaduna solve tawminasi amadi angangsingna yengbada kiningai oiba video photo social media da upload tawdanabasu Chief Minister N Birena appeal tawkhi.
government su mathang makha kaya ni scheme ma hujik laire anang sinda chinjak ta topi na ba mogi school kamro fee road kari whatever ado je ai su manga principal secretary the very secretary health में social welfare के अन्य स्कूल युवा अंगांग शिक्षा संस्कार कोलों के लिए वीडियो लेकिन तब तक वो क्या तो वो तो बहुत और उसकी health environment के social welfare का अन्य सी पूरा का तो वो यार स्कीम मया तो और वो कोई फंक्शन लेना है अमन apa पाए confusion कर रहे हैं जिसकी social welfare to health का इसके health बनाने इसके guide करना था angangsinggi करा haina section ना yang singnabani तो मैंने करना काम करते हैं थौरम अदुदा सरुक याखिबी सोशल वेलफेयर मिनिस्टर नेमसा किपगेना अंगांगसिंगबु अफबा लंबीदा लमजिंग बिदुना मतिक साबा ओहननबा होटनामिनसी हाइबा वाफम फोंगदोखलदुना अंगांगसिंगबु ngaktoknaba lairiba ek sing asibu mapung phana implement taunaba honabada khudingmakna thoudang yaminasi haina haiki panji joran heruna angangsingbu nupa nupi ge ketnaba ka thamlamde mahatna khaze madani. The strength of a country is our children. Matam kumbada parents in the angangsingbu luana child texina amadi nusina loyabinaba haijari ngasi angangsing asi hayenggi jumbini hayari bani harakatna ekoina angangsing angangsingbu iran khudingmakta yamna cheksina loinaba darkar hoy makoibu machi oiba tinja bijaba apapa mapibaron se piba naga siknaba hotnabada amadi laiyekpana singi kamhanba privacy ekoi thourang yaba ithong amani. थौरम अदुदा मणिपुर स्टेट कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की चेयरपर्सन सुमति बला डिपार्टमेंट ऑफ हेल्थ एंड फैमिली वेलफेयर की प्रिंसिपल सेक्रेटरी वी वुमलुनमांग अमदी महिरोई कयाना सरुक याखिबा थौरम अदुदा अंगांगसिंगी ओइबा थौरम कयासु मियामदा उतखी. भारत के अतई मफम सिंदा पांगथोकनबगुम ngasi मणिपुर प्रदेश कांग्रेस कमिटी MPCC ना सिंधुना भारत की अहानबा प्राइम मिनिस्टर ओइरंबा पंडित जवाहरलाल नेहरू की चाही सामगा कुमापन सुबा मपो कुमोन पालन थौरम कांग्रेस भवन दा पांगथोखरे. बीजेपी अमसुंग RSS ना भारत की लुसिंग सिंगी ममिंग भारत की इतिहास के लैमाइदगी मुथतननबा होटनरिबा असि डेमोक्रेसी बु सिंगनबनी हाइना MPCC की प्रेसिडेंट TN Haokip ना phongdokhre. लैखिद्रबा भारत की अहानबा प्राइम मिनिस्टर जवाहरलाल नेहरू की मितम हैकल एक तंबना मपुंग ओइखिबा थौरम अदुदा कांग्रेस प्रेसिडेंट TN Haokip हानगी डिप्यूटी चीफ मिनिस्टर गायखांगम हानगी राज्य सभा के MP बालचंद्र मुंगेकर AICC की रिसर्च डिपार्टमेंट की सेक्रेटरी रंजित मुखर्जी AICC रिसर्च डिपार्टमेंट आंध्र प्रदेश के स्टेट कोऑर्डिनेटर मालरापुरी विजय चंद्र अमदी कांग्रेस की अतई लुसिंग बसिंग अमसुंग थौमी सिंह सरुक याखे. थौरम दुगा मरी लेना MPCC की प्रेसिडेंट TN Haokip ना हाइखे लैखिद्रबा जवाहरलाल नेहरू ना भारत निंग तंब लेबाक अमा ओहेनबत नतना मिपान तांगदब लेबाक अमसु ओइबा पामलंबा मिसकनी. मदुदा नतना मालेम दा लेरिबा लेबाक खुदिमक खुचमनदुना चमिनबसु पामलम्मी. मालेम गी मियामना महापु मैन ऑफ विजन हाइनसु खंगनरी. नेहरू ना असानबा मियेंग थंबगा लोइनना तुंगी युम्बिरेल ओइगदौरिबा अंगांगसिंगबु सेंगबत चाकटपगा लोइनना नुंगसिना लोइनरमी. मदुना महाकि मपोंग नुमित असिबु भारत चिल्ड्रन डे हाइना थौरम पांगथोक्तुना महापु निंगसिंगले हाइखि. महाकना मखाताना हाइखि BJP अमसुंग RSS ना भारत की लुसिंगबसिंगी ममिंग भारत की इतिहास की लेमाइदगी मुथतनबा होनरिबसि डेमोक्रेसी दा सिंगनबनी. Different kind of ming amasung hotnabada kanna hotnabasidi India democracy amasung total existence of Indianness asi challenge toba threaten tobra haina ekoina pa dingi anra let the people rejoice on the 129th anniversary of Pandit Jawaharlal Nehru. Thank you. मणिपुर स्टेट जर्नलिस्ट वेलफेयर स्कीम की मखादा अना अयेक मायोकनरिबा लमदम असगी
Lengakna sakhanglaba Paomee manga amasung laikhidraba Paomee amada Information Minister Th Biswojit na sel gi mateng pikhre. Ngasi Information Minister Th Biswojit ki Office Secretariat ta pangthokhiba achomba thoram amada sel gi tengbang adu Minister Biswojit na Paomee singi imung manung amadi mari leineba singda check oina khusinaki. Thoram aduda DIPR gi Director Balkrishna amadi atai official sing saruk yakhi. Ngasi mateng pikraba Paomee sing adudi Manipur Mail gi Joint Editor laikhidraba Ningthaujam Gitchandra, Manipur Express ki laikhidraba Joint Editor B Khamkhan Thang gi imung manungda lupa lakh ani PTI gi Photo Journalist PH Santos, Pandang gi Dex Editor Y Mangi Ningthauja, Liklam Journal gi Editor in Chief K Rajan Maitei da lupa lakh amamam amasung laikhidraba Impact TV gi Video Editor K Bipin Sharma gi imungda lupa lesing yankhaini. Thorom aduga mari leinena Minister Th Biswojit na Paomee sing gi ana layeng amasung laikhidraba matamda piba sel gi tengbang hengatnaba leingakna khanari. Impact TV gi Video Editor K Bipin Sharma na laikhidabasi Paomee khunai gi mangjabani. Mahakna laikhidabada Paomee khunai amadi imung manungna thengnariba awabadasu saruk yari. Mahaki imung manungda ngasi khusinariba tengbangi senpham asi mahakna laikanaringi matamda tharamba application gi matung ina pibani. Makhatana mahakna laikhidraba matungda pigadaba lupa lakh ani gi senphamsu athubada pinaba hotnaragani haikhi. Lengakna athingba kaya thamlabasu yumthangnariba Myanmar gi Namphalong amasung Tamu Kaitheldagi saba hokhiba expiry matam thadaba acha athak kaya ngasisu lepa leitana puthoktuna lalonba migi masing hengatlakli. Miyoibigi haksang sokningai oiba acha athak sing Myanmar dagi lepa leitana lamdam asida pusilakpadagi thabak chatharabasu Food Safety Department na matam chana yengsinbagi thabak paikhatri haina More town da leiriba CSO singna phongdoknarakli. अखोगी बर्मारोमदगी पुसलकपा मैन्युफैक्चर थादबा हैरा पैकेट मयाम चाना थंगनबा मही मनाई थंगनबा मयाम पुसलिबा मयामसे गवर्नमेंट की साइड तगी मणिपुर गवर्नमेंट की साइड तगी इम्फालददी यामना यंगजले अदुबु मोरेददी सुगुंबगी यंगजनबगी खुदोंग चाबसे अमता तौबिद्रे मसिगी मैन्युफैक्चर थादबा मथों मरंग खंगदबा हाइजेनिक ओइगना ओइदबा पोट असना चारु थौलोगा स्कूल तमीबा आंगांग मचा मयाम से मखौ कोंबा अना एक मयाम याउनरे हिरमसगी मतंगदा मैतै काउंसिल मोरेगी वाइस प्रेसिडेंट तोंबना फूड सेफ्टी डिपार्टमेंट ना कुमै हराव लाकपा मतमदा इम्फाल मनुंग अमसुंग डिस्ट्रिक्ट खरादा ड्राइव चथरबसु ngasi फावबदा मोरेदा ड्राइव चथबा लेट्री हाइना पेंदबा कया अमसु फोंदोरकली मोरेदा होजि योलेबा हाजिनि ओइदबा पोट मयाम अमा हसा एसपीआर याउदबा गेट एसपीआर करिबा अमते याउदबा पोट मयाम से इम्फाल मनुंगदगी खरे एंसनली होजि मोरेदगी अदुगुंबा एंसनबगी कनो लेते अदु होजि पोरैबा मकोइना पोरैबा लफोय करि करासी मयामनदी पुंगलैदा लै मरमदि असागी मोइदि हिदा अमा हापियबा मुनजलनबा अदगी होजि सिरा योलिबा उतोंचा अदगी सेमबुदि हिदांदा हापतेको अदु अतैदि हिदांदा हापसनदना अखोयगी मणिपुरदगी इम्फालदगी लाइबा मयामसे मोरे मरुजु एक्सपायर याउदे अरे खुदिंग मगमते याउगे हाइतारे अदुबु कनोगी अखोयगी फूड सेफ्टी ग्रुप नसु मोरेददी थोदोकपा एंसनबा लेते अदुना मसी यारगदी मणिपुर गवर्नमेंट ना हाइबा फूड सेफ्टी की डिपार्टमेंट ना मरी लेनबसिंगना एंसनबिरगा असागी अना यारोदबा डेट एक्सपायर डेट याउदबा एक्सपायर डेट याउदबा सुंबा पोसी योंदनबा खतंग सिलेनिनि हाइबा सुंतंग हाइ ngasi su security force ki kangbuna sangai festival gi mangoina na lakholakpa section thourang gi sharuk ama oina Bishnupur district police ki additional SP operation amadi commando gi inspector B Lunthang wifi na luchingba kangbuna Bishnupur district ki kaibul chingmai gi area da pak sanna thiba humba gi thabak sathakre ayuk ki pung manga dagi taret phawbada sathakhiba thiba humba gi thabak aduda chingnaba mioi ani fagatkre hairi Paugi marak thatna break amatang lozari. Break ki matungda taram na okchari
Opposition da lairiba Congress Party di thauduna chatliba garigi steering amadi brake ni sarkar pairiba BJP na soirakpada Congress Party na asoiba adu chumthoknaba steering mamai chumba amadi brake kauba khaktani haina ngasi Congress babanda Paomee singa unaba amada CWC member oiriba gaikhangam na phongdokhre mahakna makha taraduna ngasigi lengak asna miyambu humduna punaba hotnariba asida asoibe kaya asoi aranba kaya leire maduda thinduna taklurabasu BJP na sawi Congress Party di artha thoktaba wangang de haiki MU gi matangda palladuna mahakna haiki MU gi irang adu sarkarna haija singjadabagini haiki everything thokiba pot amase punamangna mina we entire populations of Manipur they have already witnessed that this happened because the BJP government mishandled the situation. Makanya mishandle tau badagi, thoki ba pot ngakta ni haba. Aku di lusil lapakan ta isa na loi jauh benina. Adu nama tu makanya kira mangdana ba, adu ki university ki sanctity tu matu kanu tau dana ba, defile tau dana ba. Aku di sumne ki haja bawa dani. Matu dah kau ikut tinjau bawa lagi haba. Because aku university bawa any matter concerning the state and the nation, every citizen has right to say this is good, this is bad, this is right, this is wrong. Adu wadani. Tawgada budi kanugi haka pairi ba ko lengak na tawjagada ban potni haba. Makoy na haija singjadraga adu ki handle tawba haijadraga ningmo na pangtai tai na basibu nongning dara. Mahosage khal kaitharakpana maram oiraga miyoiba khunaina thengnariba khudong thiba kaya amadi masidagi ngakthoknanabagi pandamda Indian Himalayan Climate Adaptation Program na lakholakpa khongthangsinggi sharuk ama oina State Climate Change Cell Manipur na sinduna numit humni chupna chathagadaba mari suba tangka ki Training of Trainers Program ngasi lamphel patal le bhai chamda phongdokhre Thouram aduda Directorate of Environment ki Director Dr. Nabachandra, Swiss Agency for Development and Cooperation INSCAP ki member Debya Mohan, Indian Institute of Science Bangalore ki Professor N.H. Rabindranath, NABARD ki General Manager P.N. Praveen Kumar amadi MUE Department of Anthropology ki Professor W. Nabakumar. Thouram aduda wangang laduna Debya Mohan ki Manipur gi lairiba mahausa gi phajaba kaya asiga Switzerland ga sangdamnabada awat palaite mahausa gi khal kaitharakpadagi ngasi malem pumbada awaba chaithen kaya phangli malem gi oina masi achouba singnaba amani haiki. Climate change has become a challenge for the world and it is getting aggravated with time. And mountain regions, particularly the Indian Himalayan region, is very vulnerable to the impacts of climate change, which puts at risk the ecosystem services and also the livelihoods of the communities living in this region. Kwai Kaithel Lerembi Ima Konsabigi ahumlak suba phizol hongba amasung irat thauni tawbgi thoram ngasi Ima Kaithel ahumna punna sinduna khwairamban Kaithel da pangthokre sengleba kanglagi laifam lendagi ikau khatlaba tungda lining laisongi thoram pangthokpana mapung oiba saktam oiki Kwai Kaithel Lerembi Ima Konsabigi irat thauni pangthokliba asi leibak asida chahonga hongnaba khunjaw laisawnaba khwaigi mabuk mara tapnaba pangthokpani haina Khwairamban nupi Kaithel semgat chagatpagi President Mayang Lambam Ongbi R.K. Rajesnana phongdokhi. Ngasi aikoina imabu monsabi imabu kangladagi ikau khacharaga ngasi ima lairimbi sina lengchalaba matamda leibak mara tapna ingna pananaba ireibak iramdam yai phanabagi damakta imabu ikau khachabani leiriba ima Kaithel apumbase pungning mara tamna ingna irang leitana khanadana chainadan nungsi janana kainu pungnaba phaminaba laiminaba adugi potki nungai phanabagi damakta leibaki oiba adugi awana tadanaba adugi wakhallon je khanjaraga imabo khoina ikau khachabani imana lengaba matamda aikhoi leibak mara tamna nungai na yaifana tangdu leitana leiba do ima aikhoina pamjai adugi damakta imabu ngasigi numila sida imabu ikau khacharaga akhoi gi bazar manung asida bazar gi ima lengchanabagi damakta ikau khacharibani World Diabetes Day ga mari leinana District Health Society Tengnopal na sinduna ngasi Tengnopal District Headquarter dagi DC office phawba miyam na rally satkhre rally aduda diabetes laina dagi ngakthokna naba mana masing amasung haira chabagi hainabi thamsi haina paujel piba placard ching sizinakhi
ngasi ayuk Chhattisgarh gi Bijapur district ki Nexal lal hoba singa security force ki gari da chatharakhiba landa da security personnel manga BSF jawan mari yauna micham amasokle thodok adu hek thokhibaga anti nexal operation gi deputy IG Sundar Raj na luchingba team sangsin khibaga loinana asokpa sing lokhatuna manak nakpa hospital da pukhatuna mateng pangkhibaga loinana thodok thokpham da thiba humagi thabak chathari Sri Lanka ki Rashtrapati Maithripala Sirisena mamang thada Ranil Wickremesinghe Pradhan Mantri phomdagi lauthoklaga Mahindra Rajpakshabu phom adu sinakhibaga hojik kanna rajnitigi oiba tangdu laitadaba phibam amada leire yamna itihasik oiba mawongda laibak adugi parliament da ngasi Pradhan Mantri Rajpaksagi mayukta no confidence motion pass tawbada assembly members janiga kunmanga na motion adugi mayukta laiki motion adubu United National Party UNP gi member Lakshman Kirilana muptaw khibani East Asia Summit ki mangoinana Bharat ki Pradhan Mantri Narendra Modi amasung US ki Uparashtrapati Mike Pence ngasa Singapore da unakhre Deepawali kumhai White House da pangthokpagi damak Prime Minister Modi na Donald Trump ki lengakpu thagatpa phongdokhre White House da makok thongba India American singa Deepawali kumhai pangthokpa matamda President Donald Trump na India bu yamna haithoi singthoi ba laibak amani haina phongdokhre He addressed the diaspora early this morning and he's meeting several delegations who are also different countries who are also part of this. Ngasi phone ki ba pau che sinda kari kari maro iba pau yauri bage haibadu punna mutang khangminasi. Shanghai Express quality yaudo building semjin bada changba senfam contractor dagi lawdori. Professor Jugindrogi SLP dismiss. Imphal jiri lambi gi saruk khara paktok hannaba thabak chathari. More lambi da niyam chumdana sajiliba sing lepnaba khangan khre. Pokna firm Chahi taret ki matung da Imphal gi traffic light system amuk hanna chizinaba haukhre. BJP na democracy gi asengba saktam manghannaba thouwong sing leptana chathari Congress. Education bu sendal lambi onthokpa thingani. Mungekar Pokna firm gi editor Robindro Chronicle gi Paomee Bigyan da Manipur State Journalist Award. Naharol gi thogdang CM na Shanghai Festival gi sem sari basing review tawkhre stall allocation gi computerized draw pangthokkhre Home Ministry na Manipur gi lalholup nipan gi mathakta thamliba athingba chahi manga sangdokhre Supreme Court na Pro Jugindro gi special leave petition dismiss tawkhre Paomee asi gi sub editor Kretri magazine pu ahumlak suba oina Manipur State Journalist Award 2019 khalakle Huyenlan Pau Manipur gi lalholu Nepal gi mathakta thamba athingba chahi manga sangdokhre Education yauna lam kaya da midyeng thamba manifesto puthoklagani Manipur gi MP seat animak Congress na soidana phangani TN Haokip CM na Shanghai Festival gi paikhatliba thabak sing review tawkhre traffic signal light sing naungna mathau tawhannaba yengsinkhre Sana laibak jail da thamlakliba cycle kendra gi MLA suicide tawnaba honaramle Professor Jugindro gi special leave petition Supreme Court na dismiss tawkhre ETL Express border pillars sing naungna survey tawgadabani National Highway the Protection Force thamdabana loot pat ki thabak hengatle Howlen Fai gi miyam mi painari hairi Shanghai Festival gi stall hangnaba lottery pangthokkhre Iraibak MU gi wathok ta Professor Jugindro gi wakat Supreme Court na reject tawkhre Sana khonabana amatta oiba machim manau oiba gi wakhalol purak pangami Chief Minister Chagel gi juvenile home da thauri yalamle Aroibada maru oiba pau amuk hanna Chahi nouriba angangsinggi wakhallon phongdoknaba hotnabada laiyekpana achouba ethil piri haina Governor Dr. Najma Heptulla na phongdokhre Emung manung punna awa pothaminaba yaraba pak ama semgatnabagi thourang houre haina Chief Minister na phongdokhre BJP amasung RSS ki thouwong democracy bu singnabani haina MPCC ki President TN Haokip na phongdokhre Paomee singi ana layeng amasung laikhidraba matamda piba sel gi tengbang hengatna na balengak nga khanari haina IPR Minister Th Biswojit na haikre amadi lengak ki athingbagi mayokta expiry matam thadaba acha athak kaya lamdam asida pusilakba leptri Hojikidi Manipuri Paom matang asaloy sinjare ahenba pawga loinana namidang pung mapalda muk phangbigani
Thank you.